स्टेशन Manakta Thokkhiba bomb blast kamari Leinana Loukhatkhiba case Ministry of Home Affairs na National Investigation Agency NIA da SINNAKHRE ngarang New Delhi gi Red Fort Metro Station Manakta Thokkhiba bomb blast ki thodok aduda mioi 12 laikhidre mioi kun hena asok apan nanghankhiba thodok aduga mari Leinana Loukhatkhiba case adu kupna thijinduna atumba khangnabagi damak NIA da SINNAKHibani hairi thodok adugi matangda Union Home Minister Amit Shah na thodok asigi matangda high level security review meeting pangthoktuna ningthina khanakhre hairi amaromda Bhutan gi khongsatta leiriba Prime Minister Narendra Modi na thodok adubu yaningdaba phongdoktuna chenaba sing soidana tairak pigani haina phongdokre Delhi Police ki maikai dagisu ahan bagi oina thijinbadagi fanglakhiba report ki matung inna car adu da tonglakhiba mioi adu Jammu and Kashmir gi Palwama dagi Dr. Umar Kauba ama oiramba yai haibagi tingnaba lai hairi loinana Unlawful Activities Prevention Act amasung Explosive Act ki makada Delhi Police na FIR amasu register tawkhre hairi आगे